England hairiba leibak asi mahaki mahouksagi fazaba amadi nungai yaifana leiba leibak amani. Adubu mahaki fazaba sing adugi manungda mamlaba mina thazaba ngamlaroitraba wari kaya amasu phumduna lei. Wafam asi ngasi fabo mi kaya amana khangdana leiri. England gi York kobo city amada de Belkham kobo nupa ama mahaki nupi Sophia amadi mahaki chahi mapanda fariba machegi machanupi Lucy ga leirammi. Lucy gi mamaga mapagana laikhidraba matungda de amadi Sophia na mahakku makhoigi mayumda puduna laglami amadi mahakku yengsinbirami. Makhoi mahakku yamna nungsirami amadi lunasu tawrami. Adubu Lucy gi mamanabi yamna leiramde amadi yamna angang oina mamaga mapaga kainakhibana mahak mathwai adu yamna nungaitana leirammi. Mahaki matau du ubada de amadi Sophia na mahakku harau naba haiduna mahaki birthday da Laifadi ama gift oina pirammi. Laifadi adugi maming Sabrina kourami. Mahakna Sabrina budi yamna pamlami. Adubu hojiksu mahaki mamaga mapagabu yamna miss tawrami. Lucy gi birthday party aduda laklamba mahaki mamanaba Donald koba nupa macha amadi mahakna mathwai nungaitabagi maramadu khanglami. Maramaduna mahakna Lucy gi birthday party da visa board ama gift oina puraklami. Mahakna Lucy da mahak visa board adu sanaduna mahaki mamaga mapagi ga thawai adu kaubasu yagani haiduna hairami. Birthday party adu loiraba matungda numit adugi ahing aduda Lucy mahaki ka adugi manungda tumina visa board adugi mateng lawduna mahaki mamaga mapagi ga thawai adu hanjin kaurami. Hanjin kauraba fau mahaki mamaga mapagi ga thawai adu laglamde. Adubu ngaihak leiraba matungda mahakna kanaguma mana mahakku mahaki maningdagi kaurakpagum tawrami. Maduda mahakna maning leithoklaga yenglubada Lucy gi mama leptuna leiramba thengnakhi. Mamabu ubada liba Lucy yamna haraurami. Mahakna mahaki mamada Laifadi haibadi Sabrina bu utlami amadi mamaga wari sanaba haurami. Matang aduda Lucy na mahakku kaurakpagi makhol ama tarami. Mahaki uncle de mahaki ka adu tamna lakpurami. Dena lakpa adu ubada mahakna mahaki mamabu ka adu dagi chatkinaba haiduna hairami amadi hayeng amok mahaka unaba lau haiduna so hairami. Mathangi numit sandhya hek tabaga Lucy na oija board adubu hangtoklami. Ngaihak leiraba matungda mahakna mahaki mama laklamare haiduna khalami amadi oija board adudagi makhura adu lawthoklami. Amadi ka adugi manungda mamabu koithi thirami. Adubu mahaki mama adu ka adugi manungda leiba uramde. Matang aduda kangkhautana mahaki makhong adu kanaguma mana pairakpagum tawrami amadi yamna kanna chinglapagum su tawrami. Lucy kimankiduna kanna laurami. Matang aduda karigumba posak amana mahakpu ka adugi manungda tharamba fabung adugi makhada chingsinduna pusinki. Fabung adugi makhada Lucy na mahaki mama leiramba thengnakhi. Amadi mahaki mamagi masakadu tapna hingsabi ama olaklami. Madu ubada Lucy kimankiduna mamidadu kanna usilami amadi amukasu hena kanna laurami. Adubu mahakna mamidadu amuk pangthorakpa matamdadi fabung adugi makhada kanamata leiba uramde. Fabung adugi makhada mahakna Sabrina Laifadi adu tahaduna leiba urami. Tang aduda mahakna laubagi khonjel adu tabada mahaki uncle amadi madimcha ka adugi manungda changlaklami. Makhoina ka adugi manungda fabung adugi mathakta visa board adu tahaduna leiba urami. De madu ubada yamna kirami amadi Lucy na visa board adubu phajana thingjandringaida de na board adubu thongnawdagi mapanda langthoklami amadi thongnaw adubu thingjillami. Matang aduda de ikangkhautana yamna angakpa mawngda masa adu nikpa huraklami. Mahak karigumba wa ama ningsinglakpasu malami. Mahakna khudakta makhautagi mobile adu lawthoktuna paranormal amasu oiriba mahaki mamanaba amada call tawrami. Mahakna phone aduda wari sanaringaida ikangkhautana thongnaw aduda tak launa yeirakpagi makhol ama laklami. De Lucy amadi Sophia na thongnaw aduda yenglubada visa board adu masa mathanta malangda paituna thongnaw adudagi ka adugi manungda changaknaba honaduna leiba urami. Madogi matungda makhoina ukibadu makhoi thajaba ngamlamdi amadi punghangaklami.
Sabrina Laifadi adu masa matanda thongnaw adugi manakta chatlami amadi Sabrina na thongnaw adugi manak hek yaubaga oija board adu makhada taki. Madogi matungda Sabrina na mahaki mangak samadu thongnaw lomdagi makhoida leithoroklami amadi kanna nokba huraklami. Nokla duna Sabrina ikhang khongtana malangta paikhalami amadi Lucy tamna paisilaklami. Madhubada amadi Sofia Lucy bu paituna kaadudagi chentharaklami amadi yumadugi makhata laklami. Makhoina thawai yaudraba Laifadi amagi manungda kadaidagi thawai changlakleibno haibadu confirm ama khanglamde. Matang atuda makhoina Sabrina masa atu longthoktuna yumadugi siri adudagi natapna makhada kumtharakpa urami. Madhubada makhoi ahum chakhongli kachin amada changduna lorlami. Sabrina na makhoi ahumbu thira duna chakhum adugi manungda changlaklami. Mahakna chakhum aduda leiramba table amagi mathaktagi thang macha ama lautuna makhutta pairami. Amadi makhoi ahumbu koithi thirami. Matang aduda degi mamanaba haibadi paranormal expert adu yumadugi manungda changlaklami. Mahakna yumadugi manungda changapaga kariguma mamachin aduda solami. Laison adu sonbaga kangkhongtana Laifadi adu chapleplami amadi makhada tarami. Tapna Laifadi adu tamna changlami. Matang aduda kangkhongtana Lucy kanna lauraklami. Maduda dena leithoklaga yenglubada Sofia Lucy gi makhuri adu paituna leptuna leipa urami. Hawai aduna Sabrina gi manungdagi tholaktuna Sofia gi manungda changlaga Sofia bu possess taurami. Madhubada degi mamanaba adu Lucy bu kanba Sofia tamna kanna chensilami. Tubu Sofia na mahaku yamna kanna ilaklami amadi Lucy bu chingduna puraga degi manakta changsilami. Sofia gi mamaya adu yengna taifet taba hawraklami. Sofia gi saktam adu ubada Sofia gi manungda changduna leiriba thawai adu mahaki asengba saktamda olakadama malami. Sofia gi manungda changduna leiriba thawai aduna Lucy gi makhori adu metlaga teda yamna munna yenglaklami amadi kanna nokpa hawraklami. Thawai aduna nokpagi khonjel adu yumadugi manungda pungin nilami. De madhubada aduki matikta kirami haibada mahak kappa hawraklami. Mahakna thawai aduda Sofia amadi Lucy bu thadokpinaba haiduna kurumduna haijarami. Matang aduda degi mamanaba paranormal expert adu haugalami amadi Sofia gi manakta yamna thuna chensilami amadi maraibakta powder ama taisilami. Powder adu hek taisinbaga Sofia wanthaduna tarami. Degi mamanaba aduna laigi oiba thabak thoram khara pangthoklami amadi Laifadi adubu puduna mafam adudagi chatki. Mathangi numit nongalaba matungda Sofia na wakal taraglaba matungda de na ngarang thokiba thokdoksing adu loina tamlami. Numit kharanidi loinamak normal da hauki adubu numit kharanigi matungda de masa adu angaubagum tawba horaklami. Mahakna yumadugi kachin pumnamakta Sabrina Laifadi adubu leipa urami amadi Laifadi adubu yenglaka noktuna leirami. Matam kharanigi matungda de mapung phana ngawba horaklami amadi nongma ikang khongtuna de masa matomta thauri yantuna sidoklami. De nairamba suicide note adu paraba matungda Lucy gi mamaga mapaga adu mahakna mi nektuna atokhankibani amadi makhoigi maran mathum mayam adu mahaki oinaba honaba oirambani haibadu khangba ngamki. Madhupnamak adu khanglaba matungda Sofia na thawai adu soidana Laifadi adugi manungda changduna laman khunba lakpa oirabani haibadu khangba ngamki. Thokdok adugi matungda Sofia Lucy bu puduna mahaki maniki mayum London da matam chuppagi oina chatuna laikhi. Facebook ta Manipuri horror story gi Facebook page fu follow tobiramu. Loinana karigumba wari asu mayamna pambi taragadi channel asibu subscribe tobiramu amadi video asibu like and share amamta tobiramu. Mathangi video da amuk unarasi habsiga loinana yangkopam loyangan bana mayam pumna mukti kainabagi yathang nizari.